अहानबदा मरोइबा पाउ पिजरी मियामदा थमखिबा थाजबसिंग थबकतो ऑन्थोक्तुना कानाबा फंगनबा हाइबसे कांग्रेस पार्टी की लेंगदबा वाखलोनी हाइना सीएलपी लीडर सु ओइरिबा हानेगी चीफ मिनिस्टर ओ इबोबिना फोंदोखरे हंदक पांगथोकदोरिबा तरागनिथोइ सुबा मणिपुर लेजिस्लेटिव असेंबली मिखल असे इंग चिंगना पांगथोकपा ngamnaba सेक्युरिटी सिंगी ओइबा मिफम पांगथोक्तुना मथौ ताबा थबक थौरम सिंग पाइखटपा हौरे हाइना इम्फाल वेस्ट डिस्ट्रिक्ट के डिस्ट्रिक्ट इलेक्शन ऑफिसर टीएस किरण कुमार ना फोंदोखरे तरागनिथोइ सुबा मणिपुर स्टेट असेंबली मिखल की नॉमिनेशन मतम लाउथोखिबगा लोइनना मिखल असदा मिरेफ ओइगदोरिबा सिंगी नॉमिनेशन फाइल तौबगी थबक हौनरकले ngasisu इम्फाल ईस्ट डिस्ट्रिक्ट की कॉन्स्टिट्युएंसी मंगा की मिरेफ मंगा ना नॉमिनेशन फाइल तौखरे अमसोंग हौगिबा पुंग कुनमरीदा अपुनबा मियोइ लिसिंग अनि सुमना मरीफु तरेट कोविड टेस्ट तौबदा चनीगा हुफुतरा तरेट पॉजिटिव ओइरे नौना लैना असना मरम ओइरगा मियोइ अहुम लैखिद्रे मियोइ चहुंगा यांखै तरेट नाव फदना डिस्चार्ज तौखरे खुरुमजरे दयापति सेंजमना हौजिक नुमिदांगी मणिपुरी प्राइम टाइम न्यूज पिजरे मियामदा थमखिबा थाजबसिंग थबकतो ऑन्थोक्तुना कानाबा फंगनबा हाइबसे कांग्रेस पार्टी की लेंगदबा वाखलोनी हाइना सीएलपी लीडर सु ओइरिबा हानेगी चीफ मिनिस्टर ओ इबोबिना फोंदोखरे वाफम असी हंदक इकुइ कुइदना पांगथोकदौरिबा मणिपुर लेजिस्लेटिव असेंबली मिखलगा मरी लैनना मणिपुर प्रदेश कांग्रेस कमिटी एमपीसीसी की मैनिफेस्टो फोंबगी थौरम अमदा सीएलपी लीडर ओक्रम इबोबिना फोंदोखिबनी इम्फाल की बीटी रोड लेबा कांग्रेस बाबंदा एआईसीसी इंचार्ज मणिपुर भक्त चरण दास एमपीसीसी की प्रेसिडेंट एंड लोकेन अमदी पार्टी की लुचिंग कयाना सरुक यादुना पांगथोखिबा थौरम अदुदा हानेगी चीफ मिनिस्टर ओक्रम इबोबिना हाई बीजेपी ना लेंगाक पाइद्रिङै मियामदा थाजबा थमखिबा थबक थौरम सिंह चादा कुंथ्रा यौना तौरमगनी थाजदे डबल इंजिन फाजिनखिदुना चापत थौरांग तौखिद्रबा बीजेपी लेंगा के अहोबसिंग कांग्रेस लेंगाक लाक्लबा तुंगदा मेंसिनना बहनगनी ओइरोइदबा तौरोइदबा कया मियामदा पंगाई हाइजिनबा हाइबसे मियामना यानिंगलोइ लमदमसिदा चापत थौरांगी थबकसिंग कनाना तौई नत्रगा तौदे हाइबसे मियामना खंगी मरम अदुना लमदमसिदा कांग्रेस लेंगाक अमुक हलकनबा मियामना सपोर्ट तौबियो हाइनसो हानेगी चीफ मिनिस्टर ओक्रम इबोबिना मखा ताखी But I never see, for example, the commander and the order of me 1,000 there. 1,000 is high minority, recurring expenditure. So here, Maki basic training to hogi, common vidan mati and kaha, makata hogi, state recurring expenditure hogi. Follow maintenance ki, gari ki, vehicle ki, kariye bayam ki, some machine state government, like Manipur Goba, resource nejada ba, state initiative, madugi. So we pardon nama koidan kan expenditure da yang so we pardon nama lai apna masjid da koi state da koi na very mistake but state government nama ko di bagi pardon ko puru nama ko di badu yai थौरम अदुदा सरुक याखिबा पार्लियामेंट्री कमिटी की चेयरमैन ओइबत नतना सीनियर इलेक्शन ऑब्जर्वर एआईसीसी जयमराम रमेश ना हाई ngasi फोंगलिबा मैनिफेस्टो असि मियामगी याइफा थरांग तौनबगी वारोलनी बीजेपी ना पानबा हौखिबा चही मंगा असिदा अमंबगा पांखक ओइख्रे कांग्रेस पार्टी ना मैनिफेस्टो दा थमदिबा वाफम सिंह कैदौनुंगदा मियामगी थाजबा मांगलोइ मरम अदुना मियामना कांग्रेस लेंगाक अमुक हलकनबगी थौदांग सिंह लौमिनसि हाइनसु सीनियर इलेक्शन ऑब्जर्वर एआईसीसी जयराम रमेश ना मखाताना फोंदोखि We are committed to this manifesto. We will, every year, we will report to the people of Manipur progress on the implementation of this manifesto. थौरम अदुगी सरुक अमा ओइना लमदमसिगी तोंगान तोंगान मफम कयादा कांग्रेस के वाखलोन खंगहनबगी दमक चका मरी पानबा एलईडी वेहिकल तरागा मरीसु कांग्रेस पार्टी की लुचिंगबसिंगना कांग्रेस बाबंदगी लमथाखी हंदक पांगथोकदौरिबा तरागनिथोइ सुबा मणिपुर लेजिस्लेटिव असेंबली मिखल असे इंग चिंगना पांगथोकपा ngamnaba सेक्युरिटी सिंगी ओइबा मिफम पांगथोक्तुना मथौ ताबा थबक थौरम सिंग पाइखटपा हौरे हाइना इम्फाल वेस्ट डिस्ट्रिक्ट के डिस्ट्रिक्ट इलेक्शन ऑफिसर टीएस किरण कुमार ना फोंदोखरे
Hiram asiga mari lainena ngasi Lamphel Pata leiba Deputy Commissioner gi courtroom da paugi mifam ama pangthokre. Paugi mifam adu sarugya kiba Imphal West District ke Superintendent of Police KS Hai Sivakantana hai handak pangthokadoriba mikhal asi ngak senaba mapandagi lakadoriba BSF CISF SSB ITBP na chingba sing ase CRPF ni yangsingani aduga security forces sing asina tawgadaba thabak thoram sing na district election officer na yangsingani security personnel sing asina law and order ngak sen bata natana logistic support supigani hauzik fawbi oina thoidokba problem amata thengnadri adum oina mak kanagumana election ga mari lainana khudong thiba thengnarabade mobile number 6009030422 amade landline number 0385245021 da pau phorok pa yagani haina so KS Sivakantana phongdokhe adagi akhoi bazar da business tawba ko akhoi nan Manipuri sai tare ne hana ai matam da nungmi license si da lokko ado deployment gi sensitive weba matter du bi khoi high bi high rage tongan tongan ma khan gi deployment tawba gi frisking gi amadi akhoi gi ROP sing chatlaga hojik tawri ba khole myam jigi moi gi cooperation doina mang lawri bani adugi process to smoothen tawna na ba akhoi gi amadi public ta my confidence building measures kara hena sensitive weba jaga sing da akhoi gi lairiba state ki force gi mathak CPF ki akhoi tongan tongan forces myam china deploy tawra matung da praja da akhoi gi election tawma matam da moi gi hana lairamba aki akhang akhoi gi tongan tongan ba area da threat laigani kana khalama myam du ko han na ba adugumba sinba arrangement ni Paumi Signa Hangba Wahang Amagi Paukum Piradana District Election Officer TS Kiran Kumar na hai District Asigi Apun ba license gan lising ani Jamapan Kuntaruk Laibagi Manungda Chada Humbutara Taruk Dasmik Mapan Mga Khongwat Pangamde District Asan Nupi Khaktagi Oiba Polling Station Yangkai Humdoi Laigani Constituency Kuding Maktana Nupi ge Polling Station ani Laigani Apun ba Polling Station Asigi Manungda Critical Amadi Vulnerable Oiba Polling Station ang Mathang Sina Taraga Taruk Amasong Janiga Yangkai Taruk ni Hainasu Mahang Makatana Fong adagi akhoi bazar da business tawba ko akhoi nan Manipuri sai tare ne hana ai matam da nungmi license si da lokko ado moi hoji permanently shift tawgiba adu market gi na exemption hadaba adagi lokko kin tawba lokko logdaba hai tare adu market gi ha oirani apan da leba mi se du mati yam si so akhoi jangwa khare hena leyeba ko adu se moi sing si ambadi akhoi se Manipur da leitraba hojikti akhoi license si da gi lawamba aduma yele aduna adum basing local da ba hai ta da adum nga tang oiragini adu maximum de akhoi local da ba tawri du some PI protected kino hai tare ne election related ta protected oiba security threat leba patpa adum basing di loina exemption gi through the loina akhoi exemption pi da loina tawni Ngasigi mifam aduda Imphal West ke DC TS Kiran Kumar, IT6 Battalion CRPF ke Commandant Muhammad Yusuf, Imphal West ke SP KH Sivakanta amade mari leinaba RO Singsu sarugyakhhi. Handak pangthokadoriba ahanba tangka ki taragani thoi suba Manipur State Assembly Mikhal gi nomination matam lauthokibaga loinana Mikhal asida miref oigadoriba singi nomination file tawbagi thabak haunarakli. Ngasi mari ni chanba numita Imphal East District ki constituency manga gi miref manga na nomination file tawkhre. Ngasi nomination file tawkiba miref sing adude High School Asida BJP gi miref oigadoriba KF NPD gi minister TH Saitabata constituency asimakta dagi NPP gi miref Hais Bikramjit Lamlai AC gi BJP miref KH Ibomcha Khurai AC gi CPI miref RK Ambusana Khetrigao AC gi Congress miref Hanagi MLA Muhammad Amin Sahani Ngarang su Imphal West District ki oina punna miref mangana mari leinaba returning officer singda miref JP K miref JP Kiba Singh adugi manungda Manipur Legislative Assembly gi Speaker Y Khemchan Langthabal Assembly constituency gi BJP miref MLA Karam Shyam Konthauzam AC gi NPP ki miref Konthauzam Sarat Wangoi AC gi NPP ki miref Khuraizam Loken Sekmai AC gi NPP ki miref Ayangbam Oken Yauri Panbayabadi ahan batangka ki nomination file tawbagi matam ase February amadagi nipan fawba oibaga loinana nomination paper scrutiny tawbagi numitna February mapani loinana candidate withdrawal tawbagi aroiba matamna February taraga mathoidani
Haukiba pung kunmari asida Manipur miyoi lising ani sumna marifu taret COVID test taubada miyoi chani ga humfutara taret nauna COVID-19 positive oibaga loina state asa laina asna nabagi masing lag ama lising kuntraga mari chamri nifuga mari yokre laina asna maram oiraga miyoi ahum laikidre COVID-19 command control room dagi ngasi numidang wairam pung mga faubada phangba pau amagi matung ina miyoi chahum ga yangkai taret naba faduna discharge taukre naba farakpagi apunba masing na lag ama lising kunipan chamri ga marifutara mari chukre active case lising ahum chanipan marifutara humdoi leide laina asna maram oiraga laikidaba migi apunba masing na lising ani subna yangkai taret ni fagalakpagi changna chada marifutara mga dasmik mga taret ni COVID laina astagi ngakthoknaba laingang na paikhatpa thausil amagi makhada miyoi kaya amasu numit khudingi COVID vaccine kapthokle COVID vaccine kapthokibang masing na ngasi faubada lakun mga lising nimfu mari chamaga tarani Haukiba pung kunmari da D-type oxygen cylinder chani nimfutaruk amade B-type oxygen cylinder marifutara taruk Manipur gi tongan ana layang sangsing da fangan bangam kre haina COVID-19 command control room dagi fangba pau asna makatari Malem pumbada thengnariba COVID-19 gi laichad asagi ngakthoknaba achamba jackson thaurang khara ngakna chatpinaba Mami TV gi maikai dagi ningsingjari madudi yumdagi hek chathokpaga face mask upiyo mi amaga gi marakta futaruk ki arapa thambiyo mai mit khut sa toina hamdokpiyo amadi COVID vaccine kapa yaraba sing sungsoi soidana COVID vaccine kapthoktuna laichad asagi kanaba miyam punna honaminase Taragani Thui Suba Manipur Vidhan Sabha Mikhal gi ani suba tangka ki oina Mars ki tang ahum da bot hadagadoriba Thobal amasung Kakching district ani gi formal notification ngasi mari leinaba returning officer singna thokre ngasi ahan bo oina midep JP bagi notification hek thokibaga district asagi manung chana leiba constituency tara da midep oigadaba miyoi kunmari rom na magi returning officer sing dagi midep je longna kre adu makpung asagi oina midep je amata pisilak palai khide Thobal district ki constituency taruk amasung Kakching district ki oina constituency mari punna constituency tarada pangthokadoriba mikhal asigi matangda district ani asigi district election officer oiriba Thobal district ki deputy commissioner Ahanthem Subas ka aikhoi gi paumi unabada mahakna hai Thobal amasung Kakching district ani da pangthokadoriba mikhal asigi midep je pisan bagi aroiba numit February 13 ni midep je asi ayuk pung 13 ki nungthil pung ahum faubada mari leinaba aro sing da pisin ba yagani midep je piba lakpada COVID-19 gi protocol matung inna candidate yauna miyoi ahum aro gi office ta changba yagani Mikhal asigi expenditure yangsinaba ECI observer oina hakraba official single ngasi video conference ki khuthang da mifam pangthokre Mikhal asida district ani asigi miyam na Mikhal ingna chingna pangthoknaba honabada district election office pu mating pangbiyu haina DC Ahanthem Subas na miyam appeal tawki aro tarumangna ngasi dagi akoigi election commission of India na bibi rakwa schedule gi matungina election gi nomination awai abagi notification ngasi February tang mari sida thokre akoigi last date of nomination sina akoigi tang taraga mathoi February gi tang tara mathoi irai numit sida akoigi last date of nomination ni nomination to wai abagi pungfamna ayuk ki pung tara mathoi dagi akoigi nudin gi pung ahum phauba akoigi chapsana akoi nomination to bagi akoi form location jagani aduga akoigi covid ki protocol anobo oina hana ga chanaram da mong da khoi kitang onthok sabasi akoi nomination file to wala pu matam da akoi gari ani dagi hena akoi 100 meter radius ki wang mada ki koi changa po yaroi Ani suba tangka ki oina lagliba Mars ahum na pangthokadoriba AC Nimfugi Taragani Thui Suba Legislative Assembly Mikhal ga mari lainana Paumi Singa Jiribam District ki Deputy Commissioner W Malemnganba Chengleiga unabagi thoram ama ngasi pangthokre Chingdong lekai da leiba DC office ki conference hall da pangthokiba Paumi Singa unaba aduda Deputy Commissioner W Malemnganba Chengleina hai haukiba January manga da final oina publish tawkiba electoral roll gi matung inna district asagi elector masing ase puna lising kunmapan na nifuga marini masigi manung da nupa elector gi masing na lising taraga mari chanipan marifu nipani aduwa nupi elector gi masing na lising taraga mari chama yang kai taruk ni
Haukiba kumja ing lisingani kun mathuigi elector masing changdagi handakna chada taruk hengatli ECI na piba instruction amagi guideline gi matung ina candidate amana nomination file tawba lakpada gari anidagi hena sizinaba yaroi nomination file tawbada so miyoi anidagi hena changba yaroi nakal amaromda polling personnel sing EVM gi matangda round ahum thongna training tawgadabani ahanba round gi training pangthokpa loikre athuba matamda anisuba round gi training pangthoknagani Final electoral roll which 1/1/2022 is the qualifying date asi hokiba January tamada publish tawkre akoi SDO year ujiri bamna asida 22,044 electors lay nupa elector na 14,888 aduga deputy elector na 14,156 hokiba 2021 electoral roll daki under kisna approximately 6% of the increase in aduga election na mani lena koi district election officer additional district election officer SP SDO RO amadi assistant RO sini Unaba aduda sarugyakiba Jiribam District Police ke Additional SP Emmanuel Fimate na hai District Administration ga khusamnaraga District Police na mikhalga mari leinaba thabak thorap sing paikhat pahaure lakadoriba election asigidamak Central Armed Police Force CAPF ke economy company nipan amadi Home Guard ke company ama puna company mapana election gidamak duty tawgani hainasu mahang makata khe Imphal West District ki Commando amasung taraga mga suba Assam Rifles ki apunba team amana ngarang khagem pali ngakrabam thong amasung thangwaibam laurung purel leikaidagi lona thingkraba lalholub amagi kedar ahum khulai ga kona na fare hiram masigi matangda police ki pau amana hai lalholub amagi kedar sing leire haiba akangnaba pau ama fangbadagi khagem pali ngakrabam thong amasung thangwaibam laurung purel leikaida ngarang ayok pung 9 makhai amasung numidang pung taraga minit taraga mga rom taba adwai da sathakiba operation amada lona thingkraba lalholub amagi kedar ahum khulai ga kona na fagat pangam khe Imphal West District ki SP ki midyang makada chathakiba operation aduda faraba miyoi sing adude yang thangmaning leikaidagi sanasam Shyamsal Elias Nanau chahi kuntra apokpa Sanatomba thangmaiban laurung pura leikaidagi RK Solomon Elias Amon chahi nifuga taret apokpa RK Thambau Sana amade thangmaiban kabrabam leikaidagi Waikom Nonglen Tomba Elias Gogo chahi nifuga taret apokpa laikhidraba L Thambal ngongni haidi Solomon dagi USA na saba .45 k Glock kunmathoi pistol amaga konana life round 23 yauba magazine ama amade Nonglen Tombadagi USA na saba .45 ki Glock kuntragi pistol amasung life round taraga tare yauba magazine aniga konana fagat pangam khe loina na registration number MN 1AS0996 oiba Tata Harrier Black ama amasung mobile phone ahum amaga su fagat ki haidi faraba Solomon fongdorapagi matung ina self style Major Richard kauba amagi makada thabak tawbaga loina na faraba miyoi ani adu mahaki makada thabak tawbani police na faraba miyoi ahumak Imphal Police Station da makataba ain gi thabak thoram laukhanaba khusinakre haina pau as na makatarakli Bisnupur Assembly Constituency gi miyam da thaknabagi afaba ising fanghanba amade constituency asigi Naharol Singh masama ufana lainaba sanabung semgatpana Mikhal Mai paklaba matungi ahanba thabak oigani haina Janata Dal United ki Midef Hanegi Chief Secretary oinam nabaki sorna fongdorakli ngasi ayuk nabakisor ki ningthaukhong da leiba yumda paumi singa unaba amada wafam sing asi fongdokladuna mahakna hai haukiba MP election da maiti haurabaso miyam gi seba makha tana tawge haiba yu wakhalonda BJP da yauduna handak pangthokadoriba Mikhal Assam Midef oina bohana khe adubu BJP gi luchingba singna party ki ticket piraktabadagi Janata Dal United da yauduna constituency asida leiriba miyam gi seba tawnaba Midef ama oina thorakpani hainaso nabakisor na makha takhe हानगी लेरमीबा MLA से यामना कुइमनबा आइदुना मागी एंटी इनकम्बेंसी फैक्टर सु याम चाउंग लेबा अदगी माना डेवलपमेंट तोरम दबदगी प्रजा सिंगसिना अमतंग अवोन बमा पोरागा डेवलपमेंट से मरवन बिष्णुपुर केंद्र जा इसिंग थक्का फंगदरिबा लंबी थोंग फत्रिबा लेगलेसुबा हेबा ngang सिंग थबक फंगदरिबा मयाम अवाबदा लेरिबा सिगुम फिबम सिदगी अमतंग कोकनाबा अहाकु थागत बिगनी हाइदना प्रजा मयामना वोटरना हाइरक्वा असिदगी आई वोट कागनी हाइना अदुगी कॉन्फिडेंस अदु लेजबनी
Paumi Singa Unaba Aduda BJP Bistupur Mandal gi Vice President Oiramba Housingna JDU de Yaukraba Soibam Binoina Handak BJP gi Luchingba Singna Party gi ticket pibe chathariba thawong aduda pen daba leibadagi BJP dagi toktuna JDU de Yaubani haina phongdokhe Manipuri Governor La Ganeshana Sikh, Jain, Buddhist, Scon Amadi Lining Tho Sanamahi Temple Board ki Luchingba Singa Unaduna COVID vaccine kapthokpagi matang na mifam ama pangthokre ngasi Rasbaban na pangthokiba mifam aduda Governor La Ganeshana hai COVID lighter tagi ngakthokna ba khwaidagi faba pambaidi COVID vaccine kapthokpani maram aduna vaccine kapa yaraba miyoi sing kapthokna ba honabada mating pangbiyu lighter asi laksan na ba honabada frontline workers sing doctors sing amade civil society organizations sing na lawriba thodang sing ase sing thaningai ni makhoi na lawkhiba thodang sing leibak miyam na kauba leiroi haina governor na makata khe Wangkem Assembly Constituency Mire Pumnamak Yamna Ingna Chingna Democratic Oiba Moongda Mikhal Thengna Minase Hingsana Karigumba Makhal Amatagi Afaba Purakloi Miyamna Mana Pamba Mirepta Ningtamna Board Bizasanu Haina Wangkem Esida NPP ki Miref Kharibam Jibana Phongdokre Charang Pata Leiba Candidate Jibangi Yumda Pangthokpa Paugi Mifam Amada Wafam Asi Phongdokladuna Mahakna Hai Ngarang Wangkem Esigi Manung Chanba Faudel Mayai Lekaida Mikhal ga Mari Lainana BJP ki Miref Oiriba Yumnam Nabachandra gi workers na nongmai na namlakiba ado yamna laibak thibani NPP di hingsa gi mayok ta matam chuppada lei party asidi miyam bu lai makni khanjai miyam da thamoi seng na nungsina haijaraga board khomba haibase NPP gi pandamni mahai masing lau singo amade naha singda akhanaba mideng thamlaga makhoi senthok lambi pina bahotna bada miyeng thamgani Miyam na NPP gi mirep singna board pibiduna chawkhatpa awon Manipur amadi Wangkem AC ama purakna ba thodang sinabiyu haiba wafam so kharibam jibana phongdokhe Reserve Forest Protected Forest Area dagi chinglaiba kot tuna puthokpa yade haibagi athingba leina lilong usoi pokpi gi manung changsilaga leiba Reserve Forest Area dagi chinglaiba kole haibagi akakna ba paw fongbadagi thingba changluba Thobal Forest Range ki staff sing furakpada natana makhoina tongba gari sing thugarak le haidi Presna fangba paw amagi matung ina lilong usoi pokpi area da logi wangmada chinglaiba kole haiba akakna ba paw ama fongbadagi mafam adu dangarang nongthil Deputy Ranger MD Aslam na luchingba Thobal Forest Range ki team ama changsin khe leiba kolam diba gari sing adu angam athau fam naiba singa naknaba worker amagi oirang khe maduna maram oiraga forest ki staff sing aduga ningai sangdanaraba matung staff sing na tonglakpa gari thugairakpa ga loinana khut tharakibani haidi thaudok aduna maram oiraga forest staff sing adubu luchinglakhiba Deputy Ranger MD Aslam asok apan kharanangki haina so pawas na makatarakli Kangpokpi District ki manung chana laiba Denglen Khulda ekar kun manga rom na tharamba lupa crore ahum lakh hungfurong oigada bapopi pambising security force amasong department singi apun batim amana yantatuna mangta hankre satakhiba drive adugi matangda police ki paw amana hai IJR is ki mideng makhada kunithoi suba sector headquarter gi Assam Rifles ke Jawalamukhi battalion Kangpokpi District Police NAF amari forest department gi apun batim amana Kangpokpi District ki manung chana laiba Denglen Khulda tharamba lupa crore ahum lakh hungfurong gi popi pambising yantatuna mangta hankhe Popi Tharam Liba Aduga Mari Lainana Su Moto Case Ama NDPS ki Makhada Thizin Humjinaba Cycle Police Station the register Dr. Haina So Pawas na Makatarakli BJP na ticket piraktaba asina maram oiraga achauba thongna ama pibide haujikti janata dal gi ticket Wangkem Assembly Constituency dagi midef oinaba sem saba pumloi loire haina ki jadumani na phongdorakli ngasi charang pata leiba jadumani gi yumda paumi singa unaba amada wafam asi phongdokladuna ki jadumani na hai constituency asagi miyam amasung khungkang singda mahangna pangthokiba thabak thorong kaya amadi charang pata leiriba layeng sang asi fauba kana amatana hana yengbidabadagi mahangna semgatuna lu nan bagi manafawo phangkhi pumnamak asi BJP gi luchingba singna khangbidana lamjen chen busu yaudaba miyoi amada ticket pikiba asina achauba thongna ama pibire masigidamak BJP bu thagat pa phongdokli AC asida lairiba lairba miyamgi damak janata dal united na angamba thak to khonaduna mikhal mai pangna bhona gani haina so jadumani na makha ta na phongdokhi Government ke lebiba Wangkem ke nigi manung driver government ke hospital PIC hai basarang pat asida kana asu ingsin bida bade hang na main ward amadi fencing amadi doctor sing gari thamam le taba kaya bu samkat sagat chodre hang na sinajaduna
hariba hospital asi neat and clean competition da first ta duna mana fangraba skumba praja ki ta kathok jari ba ihaku BJP ki leader sing khangbi da duduna atop pada serana na lamjen chen ba yaw da mi da prize pi ba samana ba mong da ticket pi gi ba se ayon da ino da ma happy haina aina BJP thagat jari Matang asda break amalawin na si Online class ki damak admission hangjare government recognized toraba co-educational high school ni the Career Foundation Academy pre-nursery dagi class 8 fawbda leiba angang singi academic session lisingani kuni thoi kulumdoi gi damak admission fee lawjade lagliba February gi tarik 5 dagi na February tarik 15 fawbda admission form lobi ba yagani matam ga chunaraba school sina angang sing da piriba kudong chaba kharadang pallabada free admission affordable fee structure free education for rank holders smart computer class separate hostel boarding for boys and girls, transport facilities, playway method of teaching, co-curricular activities, career counseling with motivational classes, well-equipped computer lab, highly qualified faculties, neat and clean school campus, daily SMS report to parents or guardians. Online class admission open, Pre-nursery dagi class 8 fawbagi academic session listing ani kunithoy kulumdoi free admission pisari. The Career Foundation Academy, Napetpalli, Imphal East District 795010, Kubala, Sunusipai, Bishnupur District 795129. Contact number 9366273930 7005315367. Break ki matungda mayam mataram na okchari. Handak pangthokadoriba taraganithoi suba Manipuri State Assembly mikhalgidamak Kakching AC gi MLA Mayang Ramam Rameshwar na National People's Party NPP gi ticket puduna lakpada masing yamlaba mahagi supporters singna taram na opoga loina na mayum fawbathin khre. NPP gi ticket ta fanglakpada MLA Rameshwar taram na opagi thoram ama pangthokhe. Thoram aduda saruk yakhiba singna NPP gi National President Konrak Sama amadi Manipur State ki luchingba singbu thagat pa phongdokhe. Loina na North East India gi ahanba National Party ama oiriba Party asigi fazaraba ideology singthaduna lakliba mikhal asa Kakching asigi oina mayang namam Rameshwar gi damak thawai hakchang yauna amato oina honaminaduna party asi mai pakna honaminasi haiba wafung kaya amasu phongdokhe. Ngasi Jiribam District ke Babupara da laiba Multi Utility Complex Hall da BJP Jiribam Mandal na sinduna Booth Level Committee Conference ama pangthokre. Jiribam ki tongan polling station ki miyoi singna saruk yaraga pangthokhiba conference aduda BJP Manipur Pradesh ki Organization Secretary Premanandra Maitei, BJP Jiribam Mandal ki in charge KH Haridas, Imphal West BJP Mandal ki in charge K Inaucha, Adaksha Jiribam KH Zanaki, BJP Manipur Pradesh ki spokesperson L Birzait, Imphal West BJP Mandal ki Vice President Odilif Maitei amade Imphal West BJP District Secretary Foni Maitei na Chief Case President amadi Guest of Honor oina saruk yakhi. Taraganithoi suba Manipur Legislative Assembly election da Kumbi Assembly constituency dagi BJP gi midef oiriba Sanasam Premchandra ngasi Bishnupur district ki ahanba oina nomination file tawkhre. Bishnupur gi mini secretariat of Famba returning officer M Ingo Chada nomination file tawram laba matung Sanasam Premchandra na paumi singda hai district asida lairiba candidates singi manungdagi mahangna ahanba oina nomination file tawre. Lakadoriba mikhal asda Bishnupur district ki manungda laiba Assembly constituency taruk makta BJP gi candidate na chawna mai pakani. Kumbi Assembly constituency gi oinasu mahangna voter lising manga gi mathakta henduna mai pakani. Pangthokadoriba mikhal asi khana chainaba yauduna miyamna apama miyoida vote piduna free and fair oiba mikhal ohensi hainasu Premchandra makha takhi. lamdamasi laminer basina imaisa khuding maku amatu oibagi wakhalonda akoi ngasi tawriba si khana chainanaba amagamaga yengthinana nate koi reba iramdamasi afaba mayolda pukhalana bhana bani aduna andaki lakadriba taran thesuba Manipur Assembly election asi yamna ingtapna amadi asengba thamoi gi vote pining bado aduda vote pibiraga ingtappa yamna mara taba amadi yamna shanti level lamdamama ohel Haukiba February tang ani gi numidang pung 8:45 taba matamda Lilong Laiho khongda laiba Makak Mayum Yahiya Khana Kiamgai Mayai Lekai dagi Makak Mayum Nawa Sarif amasung Khudhaibam Nawa Sarif Mayumda thinba chatpada Kiamgai thong makhong Maitai rom thangba maikai da escort thaba gypsy ani amasung thar gypsy amada lakpa miyoi sing amade kairau esigi midef amagi kemta leiramba miyoi sing na thatlaga tamthina purakpa amadi makoina tonglakpa car I-20 adu lawba yadan thugai birakpagi thawang adu
amokokna condemn tawi haina organization asina thadorok pachirol amana fongdorakli mamang da su hairiba mafam asa kyamgai muslim sing itat tatana tamthina purakpagi thawong wathok thokrabani asigumba communal oiba manba maong amade ain gi wangmada tatharakliba thawong ase amokokna tumina laithokloi makak moyum yahiya khan amade mahakaloina ba miyoi ahum tamthina purakpa amade gari thugairakpa asita chenari ba miyoi sing athubada fadrabadi lamdam asa lairiba CSO club organization amadi laibak miyang ga loina makha taba thabak paikhalakani karigumba makha tana pamdaba thodok thoklabade mirep singna daita pugadabani atai AC pumna maktaso mirep singna asiguma communal oiba manba thawong sing tathabidanaba amokongna appeal tarakli ngasi nungthil pung Taragani Toy Minute Nifurom Taba Adwaide Imphal West District Commando gi team amana Terrorism Bazaar Crossing dagi KYKL gi active member ama fare haina police na phangba paw amana haidi police tagi phangba paw amagi matung ina faraba miyoi adugi maming wahengba momocha chahi kuntraga mari apokpa W tomba kawi leifamna hairang koi thongdagini housing na tawthong mamang lekai da leibani haidi mahakna haidurakpadagi matung ina mahakumja English ani kunma thoida KYKL da yauduna self style finance secretary mairaba kawba amagi makhada micham miyam private school amade lanai dukal na chingba sing achauba senfong kaya demand tawi haidi mahak mamang da KCP noyon amasong pripak pro gi kedar oina kumja English ani taraga tarit amasong kumja English ani kunda police na faraba misakni mangondagi mobile phone ani registration yaudaba Suzuki motorcycle ama fagat ke makha taba logi thabak lokhan bagi damak wahengba momocha amasong mangondagi fagat pa polam single loina na Patsoi police station na sinakre haina pawas na makatagdi tha asigi tang anida IGR iski kunithoi suba sector headquarter gi meeting makhada Assam Rifles ki Jawalamuk battalion now Kangpokpi district ki Khunku Nagalangka track ta leiramba NSN IM gi platform amadagi miyoi ahong khulai ga kona na fagat le haidi police tagi fangba paw amagi matung ina tha asigi tang anida lalholup amagi miyoi kharana namdina sel khaibagi thabak tawre haiba akaknaba paw ama fangbadagi Assam Rifles na Kangpokpi district ki manung chanba mafam singda operation chathakhe operation aduda Khunku Nagalangka track ta leiramba NSN IM gi platform amadagi kedar ahum khulai ga kona na fagat pangamkhe farba miyoi sing adudi Kangpokpi district ki Langka village tagi mari kinang abon mai chahi yangkhai apokpa lekhedraba khucham dengnang abon mai maithon lin mang mai chahi yangkhai apokpa lekhedraba chamhot peng malang mai amade siraibau malang mai chahi kunipan apokpa khangi huisanang malang mai ni haidi makoina leiramba platform adutagi live round ahum yawba magazine ga konana 7.65 mm pistol ama country made shotgun ama song maru taraga mathoi country made hunting rifle ama mobile phone mari power bank ama extortion slip taret sale oina lupa lising ama ga charted mari funi thoi sim card ahum amade memory card ani fagat pangamkhe faraba miyoi sing amadi makoidagi fagat polam sing ado Saparmena police station sinakre haina paw asna makatarakli Manipur gi mi hud kharada man Union Home Minister Amit Sahana usittaba thawong chathaki haina maral sibaga loinana thawong adugi damak Amit Sahana lale haijagadabani haina Congress ki luchingba Rahul Gandhi na taksinkhre Rahul Gandhi gi wafam adu maram chade haina Manipur gi Chief Minister N Biren Fongdorakli wafam ase ngarang chathakiba Parliament session da Congress ki luchingba Rahul Gandhi na pukhalakibani hiram aduga mari lainana Rahul Gandhi na hai Manipur gi mihut kharana Union Home Minister Amit Saha unaba chatpada khungup lauthoklaga changla u haina fongdokpa laikhe khungup lauthoklaga changlubada Amit Saha masana khungup uplaga lairamkhe asigumba Home Minister gi thawong ase laibak masa tadaba usitaba gi thawong ni masigi damak Home Minister masana lale haijagadabani haina Rahul Gandhi na taksinkhe maraksida Manipur gi Chief Minister N Biren Rahul Gandhi na Parliament da pukhalakliba wafam ado maram chadaba amani haina fongdorakli hiram masigi matang da Chief Minister na hai kanagumba amagi yumda changbada khungup lauthokpa haibase mamangaidagi chatharaklaba Manipur gi chatnabi amani masi Rahul Gandhi na khangpham thokpani asigumba maram chadaba wafam phongdoktuna lana uhannabagi thawong asidi laibak thibani haina Chief Minister N Biren makhata khe Yaripok Kekruda Laiba Gwarok Mahadev ki laifamda hayeng lai khurumba lakpa miyoi singna nga kadaba chana kangnon kharak Kekru Idol Progressive Committee KIPC gi maikaidagi khangalakli hayeng Gwarok Mahadev ta pangthokadoriba lai khurumba gi thauramga mari lainana KIPC gi Secretary Laisram Somarendra na thadorokpa chirol amagi matung ina Kekru Khoirong maikaidagi lakpa miyoi singna makhal khudingmaki gari sing
ising khong mapada khangani pechi rom dagi lakpa singna pechi moirang rom thangba maikaida gari khangani aduga lai khurumpham phawba khongna chalakadabani laifam gi akoibada makhal amatagi nisagi potlam sing yonba amasung chaba tawbiroidabani haina cherol asna khangalakli matang asda मियाम द थंगखिबा थाजबसिंग थबक तो ऑनथोक्तुना कानाबा फंगहनबा हाइबसे कांग्रेस पार्टी की लेंग्रबा वाखलोनी हाइना सीएलपी लीडर्स ओइरिबा हानेगी चीफ मिनिस्टर ओइबो बिना फोंदोख्रे हंदक पांगथोकदौरिबा तरागनिथोइ सुबा मणिपुर लेजिस्लेटिव असेंबली मिखल असे इंग चिकना पांगथोकपा ngamnaba security singi oiba mifam pangthoktuna mathau taba thabak thoram sing paikhatpa hore haina Imphal West District ki district election officer TH Kiran Kumar na phongdokre तरागनिथोइ सुबा मणिपुर स्टेट असेंबली मिखल की नॉमिनेशन मतम लाउथोखि बगलोइना मिखल असमिरेफ ओइगदौरिबा सिंगी नॉमिनेशन फाइल तौबगी थबक हौनरकली ngasisu Imphal East District की constituency मंगा की मिरेफ मंगा ना नॉमिनेशन फाइल तौख्रे अमसोंग हौगिबा पुंग कुनमरिदा अपुनबा मियोइ लिसिंग अनिगा सुपना मरिफुतरेट कोविड टेस्ट तौबदा चनीगा हुंफुतरा तरेट पॉजिटिव ओइरे नौना लैना असना मरम ओइरगा मियोइ अहुम लैखिद्रे मियोइ चहुंगा यांकै तरेट नाव फदुन डिचार्ज तौख्रे मतंग असदा नुमिदांगी मणिपुर प्राइम टाइम न्यूज लोइसिनजरे मणिपुरदा थोलिबा इपाउसिंग खंगनबगीदमक ममी टीवी बु मिलियं ताबियो Online class की दमक admission हंगजरे government recognized तौरबा co-educational high school ने the Career Foundation Academy pre-nursery दगे class 8 फाउबदा लेबा अंगांग सिंगे academic session लिसिंगनी कुनीथोय कुलुमदोय की दमक admission fee लौजदे लागलिबा February की तारीख 5 दगिना February तारीख 15 फाउबदा admission form लोबिबा यागनी मतम ग चुनारबा स्कूल सिना अंगांग सिंग द पीरिबा खुदोंग चाबा खरदंग पल्लबदा free admission affordable fee structure free education for rank holders smart computer class separate hostel boarding for boys and girls, transport facilities, playway method of teaching, co-curricular activities, career counseling with motivational classes, well-equipped computer lab, highly qualified faculties, neat and clean school campus, daily SMS report to parents or guardians. Online class admission open, online class admission open. Pre-nursery to class 8 फाउबगे academic session listing and kunitoy kolumdoy free admission pisari. The Career Foundation Academy, Napetpally, Imphal East District 795010, Kubala Sunusipai, Bishnupur District 795129. Contact number 93662739.